Manipur Lenga ki Horticulture and Soil Conservation Department ki makhada lairiba Manipur Organic Mission Agency MOMA gi service provider ama oiriba Green Foundation lamdam asida organic farming gi ihawa masagatliba asigi mathakta lamdam asigi lawmi singda yamna standard oiba mushroom spawn fanghanduna lawmi singi senmitlon hena fagatna bahotna bada achauba thodang lawri hiramasida vakta tawrangbam amadi pi bobo gi akhanaba report ama Yamsu hawa cholesterol yauduba protein amadi antioxidant marang kaina yawa mushroom miyamna yamna pamna sanari lamdam masigi lebak lehauga yamna chanaba sel yamna changdana madi iwa waduna mushroom cultivation gi thabak lawmi kyana mai pakna singsilagi Green Foundation na honajaduna lawmi singda laina tina changandaba amadi sathok leiba certified seed ka manaba mushroom spawn fanganba hore Green Foundation na paikhalakliba anova initiative asi matangda Green Foundation gi mushroom section gi laboratory in charge ningthaujam Rosalie na hai state asida maruoina chaba yaba mushroom variety kungi mathakta fangi masi manungda ningthamtha amadi kalen thada thaba yaba miyamna yamna demand leiba mushroom variety Pleurotus oyster species taret habidi Pleurotus dijamor flavellatus Florida sarjokaju ilam amadi Oystratus ki spawn mai pakna puthokuna lawmi singda fangan bangamle mushroom je maje nutritional value je wang na yawa dagi cholesterol free oiba protein gi sang je yam high oiba Manipur da hoji mushroom je yam pamna sanai Manipur da 20 species mu cultivate tawe khoina pure culture khan baje khoina farm dagi khwai dagi phajaba lei dagi tinjang kaijang daba mayam dagi khwai thoidoi hindongna phajaba chawba je asi khan gani ba pure culture semje tissue culture haba ma dagi sport prill culture haba leba aduda khoina tawjesina tissue culture jineba ningthaujam Rosalie na makha tarduna Green Foundation gi ming makhada puthokliba spawn asida export quality grain gehu maru paso periski mahuta laboratory grade calcium sulfate amadi calcium carbonate siznei master culture sema matamdasu atopaga khara khenaba mongda glass bottle siznaduna culture asibu atopa polam singna ama ta thohande commercial spawn culture tobu matamdasu double layer propylene polythene siznaduna karigumba soiba matamda spawn asi double layer polythene asina ama ta dagi athokhali Green Foundation gi ming makhada puthokliba commercial spawn culture asi lawmi singda sapsana kanaba fanganaba apiba matamda siznanaba lawmi singda akanba instruction piri Green Foundation na lamdam asigi lawmi singi khara kananaba mongda sahi khudingi pure culture semli haina Rosalie na phongdoki pure culture je sahi khudingi sajari sim maram je magi productivity do henganam neba kuina leraba magi culture do tawbata di magi strain do gi strain do handhai productivity do handhai ba khoi Green Foundation na farmers sing da piriba spawn je certified seed standard ki seed neba khune lawmi sing da piri je spawn je afaba pi ta di mogi productivity hengatchare dagi mogi income hengatchare ba adugi pandam tane ba khoi Green Foundation na ngasi afaba makhan gi spawn lawmi singda phangalisi sahi kya mushroom farming da khongdaraklaba national amadi state award kya phanglaba leima mushroom gi proprietor angom punin kumar na hai mushroom cultivation asi senthok yamna lei mushroom grower ama oina afaba makhal gi maru seed khanba hebaga loinana niyom chumna mushroom cultivation gi chana kanglon sing ngakna chatpa amadi tangai fadri Green Foundation na ngasi mai pakna yamna standard oiba mushroom spawn putoktuna lawmi singda fangaliba afaba khongthang amani mahaksu lawmi amoina mushroom cultivation na lawmi singda piriba kanaba khanganingba amadi fanganingmagi wakhalonda lawmi kyada mushroom thabagi training program kya pijakre state asigi oina hauji low uba yaba lofom hectare lakh aniga lising tara leiri hectare amagi lofom dagi charuk kg lising ani chanipan puthokpa yai state asigi apunba lofom sing asidagi charangna charuk kg crore yankhainipan ga lakh marfu puthokpa yai haina panari charuk kg amana mushroom kg ama puthoi haina paraga lawmi amana yamdrabada mushroom kg amada lupa chamada yonbagi hisab ta paragadi state asida sahimada lupa crore lising mangaga chanipan marfugi senpham phangba yagani
हाइरिबा सेमफम लमदम असिदा लेरिबा लौमी खुदिंगमकना सब मानना होनादुना फंगबा ngamlagadi स्टेट असिगी बजेटता लौमी सिंगना यामना चावना मतेंग पांगदुना स्टेट असी नुंगाई याइफबा मिपान तांगदबा मफम अमा ओइबा यागनी हाइना पुनिन कुमारना थमलगदि Manipur da ina thamjani mde galaman phamba mi sing tuangi je to 20% kataneba wholesaler agent tuangi je 5 to 10% ne adu mushroom akoi na tuangi je 2000% neba chengum je na ta cheng na he phagi tojai number 4 karba tobiri ba kangu chengum da onjan birau kani karba tobiri ba sing chengum da onjan birau maram de chengum ne he na kanai ije sulai number 4 karba tobuda hing tumba yaramoi aduga kani karba tobuda hing tumba yaramoi aduga samaj ju manghalli aduga paisa ju mana paidna ke am paidui no lo na paibu du ya ponte aduna chengum da aduna onjan bi diano ji kana na ge da mushroom farming is a smart farming hai aduna masi hujibukta lok sabha da rai sabha da income tax lawgadamne na kan debatable oiri bane mas hojik leiba mushroom farm asiga manana manipur gi tongan tongan ba mafam kaya da green foundation gi meng makhada putokpa certified seed ka manaba standard oiba mushroom spawn mushroom nursery kya lomising da fanganduna lomising da hena phaba sathok leiba mushroom kya putokpa ngamale makhata na green foundation na su hen input kya lamdam asigi lomising da piduna lamdam asi mipan tangdaba hena phaba mafam ma ohennaba honabiu hai wafam tamjari camera person pibo bogoloina pagdam jariba bhakta tarambam back news malo